ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯆꯤꯡꯅꯨꯡꯒꯤ ꯂꯥꯏꯁꯥꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 10ꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯋꯥꯀꯨꯖꯥꯝꯕꯅ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯍꯥꯛ ꯋꯥꯈꯜ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯂꯥꯛꯄꯗꯗꯤ ꯋꯥꯀꯨꯖꯥꯝꯕꯗꯣ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯀꯨꯖꯥꯝꯕꯅ ꯀꯔꯤꯅꯣꯗ ꯑꯩꯕꯨ ꯉꯁꯥꯏ ꯌꯨꯝꯌꯥꯏꯗ ꯇꯨꯊꯈꯤꯕꯗꯥꯏꯅꯦ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯍꯥꯛꯅ ꯐꯃꯨꯡ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ? ꯑꯣ, ꯅꯣꯡꯁꯤꯁꯨ ꯉꯥꯟꯒꯗꯧꯔꯤ, ꯎꯆꯦꯛ ꯎꯌꯥ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ, ꯑꯔꯥꯞꯄꯗ ꯌꯦꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯣ? ꯍꯧꯖꯤꯛ ꯊꯣꯛꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯨꯝꯂꯦꯟ ꯃꯪꯂꯥꯜꯂꯅꯦ? ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯐꯝꯁꯦꯟꯅꯕꯤꯔꯝꯂꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯥꯏꯕ ꯀꯣꯏꯖꯤ ꯈꯦꯝꯕꯗꯣ ꯋꯥꯀꯨꯖꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯏꯇꯥꯎ, ꯋꯥꯈꯜ ꯇꯥꯕꯤꯔꯕ꯭ꯔꯥ? ꯏꯇꯥꯎ, ꯀꯔꯤꯅꯣ ꯏꯇꯥꯎꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯤꯔꯝꯂꯤꯕꯁꯤꯕꯣ? ꯑꯩꯗꯤ ꯉꯛꯄꯗꯕꯨ ꯊꯦꯡꯂꯦꯅꯦ꯫ ꯏꯇꯥꯎ, ꯀꯔꯤꯁꯨ ꯊꯣꯏꯅ ꯉꯛꯄꯤꯔꯨꯒꯅꯨ꯫ ꯏꯇꯥꯎꯅ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯏꯇꯥꯎꯒꯤꯗ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ ꯈꯟꯖꯈꯤꯕꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯕꯗꯤ ꯏꯇꯥꯎꯅ ꯉꯁꯤ ꯉꯝꯂꯤꯕ ꯑꯁꯤꯒꯨꯝꯅ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏ꯫ ꯏꯇꯥꯎꯒꯤ ꯏꯅꯥꯛꯇ ꯂꯥꯛꯈꯤꯕ ꯆꯤꯡꯅꯨꯡ ꯍꯟꯖꯕ ꯍꯥꯏꯔꯤꯕ ꯈꯣꯌꯨꯝ ꯑꯗꯨꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏꯅꯤꯗꯣ꯫ ꯃꯍꯥꯛꯀ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯗꯤ ꯌꯥꯝꯅ ꯊꯤꯅ ꯅꯣꯞꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯏꯇꯥꯎꯅ ꯆꯤꯡꯅꯨꯡ ꯍꯟꯖꯕꯒ ꯊꯦꯡꯅꯕꯗ ꯐꯥꯎꯕ ꯏꯇꯥꯎꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯤꯕꯁꯤ꯫ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯁꯔꯨꯛ 10 ꯍꯩꯔꯕ ꯏꯇꯥꯎ ꯐꯥꯎꯕ ꯆꯤꯡꯅꯨꯡ ꯍꯟꯖꯕꯒ ꯄꯥꯟꯅꯕꯗ ꯁꯥꯃꯨ ꯍꯛꯆꯥꯡ ꯀꯤꯟꯊꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒ ꯄꯥꯟꯅꯔꯝꯂꯕꯗꯤ ꯑꯩꯗꯤ ꯌꯥꯏꯕꯤ ꯃꯥꯡꯕ ꯇꯥꯕꯅꯤꯅ ꯏꯇꯥꯎ꯫ ꯂꯥꯏꯔꯤꯛꯁꯨ ꯃꯈꯣꯏꯅ ꯄꯨꯈꯤꯒꯅꯤ, ꯑꯗꯨꯅꯅꯤ ꯑꯩꯅ ꯏꯇꯥꯎꯗ ꯄꯤꯖꯈꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯑꯩꯁꯨ ꯏꯇꯥꯎꯒꯤ ꯃꯇꯦꯡꯗꯤ ꯄꯥꯡꯗꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯑꯩ ꯅꯨꯃꯤꯗꯥꯡꯗꯣ ꯇꯨꯃꯤꯟꯅ ꯂꯥꯛꯆꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯆꯤꯡꯅꯨꯡ ꯍꯟꯖꯕꯒ ꯏꯇꯥꯎꯒ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗꯒꯤ ꯑꯩꯅ ꯊꯥꯞꯇꯛꯅ ꯌꯦꯡꯗꯨꯅ ꯂꯩꯖꯈꯤꯕꯅꯤ꯫ ꯆꯤꯡꯅꯨꯡ ꯍꯟꯖꯕ ꯆꯠꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯑꯩꯅ ꯏꯇꯥꯎꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯏꯇꯥꯎꯒꯤ ꯊꯣꯡ ꯑꯁꯤ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯡꯒꯣꯡꯗ ꯄꯥꯛꯊꯗꯨꯅ ꯌꯦꯡꯕꯗꯗꯤ ꯏꯇꯥꯎꯅ ꯂꯩꯃꯥꯏꯗ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯕꯗꯨ ꯎꯖꯕꯗꯒꯤ ꯊꯣꯡ ꯀꯧꯈꯥꯏꯗꯨꯅ ꯑꯩꯅ ꯏꯇꯥꯎꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯏꯇꯥꯎꯒꯤ ꯁꯣꯛꯂꯤꯕ ꯃꯐꯝ ꯑꯃꯗꯤ ꯈꯣꯌꯨꯝ ꯂꯥꯏꯒ ꯊꯦꯡꯅꯔꯨꯕꯒꯤ ꯁꯣꯛꯊꯈꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯇꯦꯛꯈꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯈꯪꯖ ꯍꯩꯖꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯁꯦꯝꯗꯨꯅ ꯏꯇꯥꯎꯕꯨ ꯋꯥꯈꯜ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯝꯂꯤꯕ ꯑꯁꯤꯅꯤ꯫ ꯑꯣ ꯏꯇꯥꯎ, ꯑꯩꯗꯤ ꯏꯇꯥꯎꯁꯤ ꯑꯩꯒꯤ ꯊꯕꯛ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯀꯤꯕꯗꯒꯤ ꯄꯤꯊꯣꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯔꯝ ꯄꯨꯝꯅꯃꯛ ꯈꯪꯂꯦ꯫ ꯇꯨꯡꯒꯤ ꯃꯤꯠꯌꯦꯡ ꯁꯥꯟꯅ ꯎꯕ ꯉꯝꯕꯁꯤ ꯏꯇꯥꯎꯁꯨꯅꯤꯗꯅ, ꯑꯩꯒꯤ ꯏꯇꯥꯎꯅꯤ ꯍꯥꯏꯕꯗ ꯆꯣꯞꯇꯦ꯫ ꯐꯔꯦ ꯏꯇꯥꯎ, ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯕꯅꯤꯅ ꯑꯩꯁꯨ ꯍꯧꯒꯠꯅꯅꯕ ꯇꯧꯔꯒꯦ꯫ ꯑꯗꯨꯒ ꯏꯇꯥꯎꯗꯤ ꯀꯝꯗꯧꯕ? ꯏꯇꯥꯎ, ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯖꯈ꯭ꯔꯒꯦ꯫ ꯏꯇꯥꯎꯕꯨ ꯀꯔꯤꯝꯇ ꯇꯧꯔꯔꯣꯏꯗ꯭ꯔꯣ? ꯏꯇꯥꯎ, ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯗ꯫ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯂꯥꯛꯂꯦ, ꯑꯗꯨꯒ ꯍꯛꯆꯥꯡ ꯑꯁꯤꯁꯨ ꯈꯔ ꯀꯟꯈꯠꯂꯦ꯫ ꯑꯣ, ꯐꯔꯦ ꯐꯔꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦꯀꯣ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯀꯣꯏꯖꯤ ꯈꯦꯝꯕꯗꯣ ꯋꯥꯀꯨꯖꯥꯝꯕꯒꯤ ꯃꯌꯨꯝꯗꯒꯤ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯃꯥꯡꯒꯣꯜꯗꯒꯤ ꯏꯇꯥꯎ, ꯊꯣꯡꯁꯤ ꯉꯔꯥꯡ ꯑꯩꯅ ꯀꯧꯈꯥꯏꯕꯒꯤ ꯄꯣꯅꯥꯁꯤ ꯇꯦꯛꯂ ꯃꯥꯜꯂꯦ, ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯃꯅꯨꯡꯗꯒꯤ ꯋꯥꯀꯨꯖꯥꯝꯕꯅ ꯀꯥꯏꯗꯦꯗ ꯏꯇꯥꯎ, ꯃꯁꯤꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ, ꯑꯩꯅ ꯁꯦꯝꯕꯗ ꯃꯤꯀꯨꯞꯇ ꯂꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯀꯨꯖꯥꯝꯕꯗꯣ ꯏꯃꯨꯡꯗ ꯅꯣꯛꯃꯤ ꯈꯨꯝꯃꯛꯏ꯫ ꯀꯣꯏꯖꯤ ꯈꯦꯝꯕꯁꯨ ꯃꯍꯥꯛꯁꯨ ꯅꯣꯛꯇꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯁꯣꯝꯗꯅ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯇꯨꯝꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯅꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯃꯊꯪ ꯍꯧꯒꯠꯅꯔꯕ ꯐꯥꯎꯕꯗ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯗꯣ ꯍꯧꯒꯠꯂꯛꯇ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯒꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯄꯨꯟꯁꯤꯕ ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ, ꯉꯁꯤ ꯇꯧꯒꯗꯕ ꯊꯕꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯕ ꯀꯥꯂꯁꯤꯗ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯁꯤꯕꯣ? ꯌꯦꯔꯥ, ꯃꯤ ꯑꯣꯏꯔꯣꯏꯗ ꯀꯣꯏꯕꯣ?
ꯍꯥꯏ ꯄꯨꯟꯁꯤꯕ ꯑꯁꯨꯝꯅ ꯍꯟꯅ ꯀꯧꯔꯕꯁꯨ ꯄꯨꯟꯁꯤꯕꯗꯤ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯒꯤ ꯑꯣꯖꯥ ꯃꯪꯒꯤꯖꯥꯎ ꯄꯥꯈꯠꯂꯗꯨꯅ ꯃꯅꯥꯛꯇ ꯄꯔꯄꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯁꯥ ꯑꯗꯨ ꯄꯥꯏꯔꯨꯕꯗꯗꯤ ꯏꯪꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯪꯒꯤꯖꯥꯎꯅ ꯄꯥꯈꯠꯂꯗꯨꯅ ꯃꯤꯍꯨꯟ ꯄꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯍꯧꯖꯤꯛ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯁꯦ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯣ ꯃꯊꯪ ꯀꯧꯁꯤꯜꯂꯛꯇꯨꯅ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯕꯨ ꯌꯦꯡꯍꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯄꯥꯏꯗꯨꯅ ꯌꯦꯡꯕꯗꯗꯤ ꯉꯔꯥꯡ ꯃꯈꯣꯏꯅ ꯀꯧꯗꯨꯅ ꯁꯤꯖꯤꯟꯅꯈꯤꯕ ꯆꯤꯡꯅꯨꯡ ꯍꯟꯖꯕ ꯍꯥꯏꯔꯤꯕ ꯈꯣꯌꯨꯝ ꯂꯥꯏ ꯑꯗꯨꯅ ꯑꯃꯥꯏꯕ ꯋꯥꯀꯨ ꯖꯥꯝꯕꯒ ꯊꯦꯡꯅꯕꯗ ꯋꯥꯀꯨ ꯖꯥꯝꯕꯅ ꯉꯝꯕꯗꯒꯤ ꯋꯥꯀꯨ ꯖꯥꯝꯕꯅ ꯄꯥꯝꯖꯕ ꯄꯣꯠꯂꯝ ꯑꯃ ꯅꯤꯌꯨ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯛꯄ ꯃꯇꯝꯗ ꯋꯥꯀꯨ ꯖꯥꯝꯕꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕ ꯍꯣꯠꯅꯔꯤꯕ ꯐꯠꯈꯤꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯂꯩꯔꯒ ꯁꯥꯇ꯭ꯔ ꯃꯥꯡꯅꯅꯕ ꯁꯤꯟꯕ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯕꯨ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯅꯤꯖꯕꯗꯒꯤ ꯉꯔꯥꯡ ꯑꯍꯤꯡ ꯆꯤꯡꯅꯨꯡ ꯍꯟꯖꯕ ꯈꯣꯌꯨꯝ ꯂꯥꯏ ꯑꯗꯨꯅ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯒꯤ ꯊꯋꯥꯏ ꯃꯦꯔꯦꯜꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯪꯂꯤ ꯃꯗꯨ ꯈꯪꯂꯛꯄꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯗꯤ ꯀꯤꯅꯕꯅ ꯂꯣꯏꯈ꯭ꯔꯤ ꯃꯔꯝꯗꯤ ꯋꯥꯀꯨ ꯖꯥꯝꯕꯒꯤ ꯃꯍꯩꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯔꯝꯕ ꯑꯁꯤꯗ ꯃꯇꯝ ꯑꯗꯨꯗ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯒꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯕ ꯃꯪꯒꯤꯖꯥꯎꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯃꯌꯥꯝꯁꯨ ꯇꯥꯕꯤꯌꯨ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯃꯌꯥꯝꯁꯨ ꯎꯔꯦꯗꯅ ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯦꯟꯅ ꯍꯩꯔꯦꯗꯣ ꯃꯔꯝ ꯑꯗꯨꯅ ꯋꯥꯀꯨ ꯖꯥꯝꯕꯒ ꯑꯩꯈꯣꯏꯒ ꯄꯥꯟꯅꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯣꯏ ꯈꯣꯌꯨꯝ ꯂꯥꯏ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯔꯦꯗꯣ ꯑꯗꯨꯝꯅ ꯃꯪꯒꯤꯖꯥꯎꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯑꯃꯅ ꯈꯨꯝꯃꯤ ꯑꯩꯈꯣꯏꯗꯤ ꯃꯍꯥꯛꯀꯤ ꯃꯍꯩ ꯑꯁꯤ ꯌꯧꯅ ꯍꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯈꯜꯂꯨꯗꯕꯅꯤ ꯆꯤꯡꯅꯨꯡꯒꯤ ꯂꯥꯏꯁꯥꯕꯤ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯏꯈꯤꯕꯅꯣ ꯍꯥꯏꯕꯗු ꯑꯩꯈꯣꯏꯅꯗꯤ ꯈꯪꯕ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯑꯔꯨꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯈꯪꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯔꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯃꯥꯏꯕ ꯑꯗꯨ ꯃꯄꯥꯡꯒꯜ ꯀꯟꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯈꯣꯌꯨꯝ ꯂꯥꯏꯕꯨ ꯇꯥꯏꯅꯕ ꯉꯝꯕ ꯁꯣꯏꯗꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯌꯥꯎꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯈꯣꯌꯨꯝ ꯂꯥꯏ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯊꯝꯂꯤꯕꯁꯤ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯥꯏꯕ ꯃꯆꯥ ꯑꯃ ꯃꯍꯥꯛꯅ ꯁꯥꯟꯅꯕꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯊꯕꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯒꯤꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯩꯗꯤ ꯉꯁꯤꯗꯒꯤ ꯋꯥꯀꯨ ꯖꯥꯝꯕꯗ ꯆꯠꯇꯨꯅ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯈꯨꯔꯨ ꯂꯩꯇꯥꯅ ꯈꯨꯔꯨꯝꯖꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯅꯅꯕ ꯍꯥꯏꯖꯔꯨꯔꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯗꯨꯅ ꯑꯩ ꯑꯃꯥꯏꯕ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯝꯂꯨꯔꯒꯅꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯍꯥꯛꯅꯕꯨ ꯆꯥꯟꯕꯤꯔꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯉꯣꯟꯗꯁꯨ ꯄꯤꯔꯛꯇꯨꯅ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯍꯩꯖꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯊꯩꯗꯣꯛꯆꯔꯒ ꯉꯁꯤꯃꯛ ꯑꯃꯥꯏꯕ ꯋꯥꯀꯨ ꯖꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯆꯔꯒꯅꯤ ꯃꯌꯥꯝꯗꯤ ꯂꯩꯕꯤꯍꯧꯈꯤꯗ꯭ꯔꯥ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯅꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯋꯥꯀꯨ ꯖꯥꯝꯕꯗ ꯃꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯨꯔꯒꯅꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯍꯥꯏꯍꯧꯗꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯑꯍꯤꯡꯁꯨ ꯑꯩꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯁꯤꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯋꯥꯀꯨ ꯖꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯅꯤ ꯑꯁꯨꯝꯅ ꯃꯊꯪ ꯑꯩꯗꯤ ꯆꯠꯂꯒꯅꯤ ꯃꯊꯪ ꯍꯥꯏꯅꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯀꯨ ꯖꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯔꯁꯤ ꯍꯥꯏꯅꯔꯤ ꯑꯗꯨꯕꯨ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯒꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯪꯒꯤꯖꯥꯎ ꯊꯃꯣꯏꯗ ꯏꯌꯥ ꯌꯥꯅꯤꯡꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯋꯥꯀꯨ ꯖꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯑꯗꯣ ꯆꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯌꯥꯈꯤꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯝꯕ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯨꯗꯨꯅ ꯆꯤꯔꯛꯂꯝꯕ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯔꯤꯕ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯅ ꯁꯤꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯅ ꯃꯤꯀꯤꯊꯤ ꯑꯃꯒꯨꯝ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯉꯥꯡꯅ ꯃꯥꯏꯕ ꯁꯥꯕ ꯋꯥꯀꯨ ꯖꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯀꯣꯛ ꯅꯣꯜꯂꯨꯕ ꯍꯥꯏꯕꯁꯦ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯑꯉꯥꯡ ꯅꯠꯇꯦ ꯃꯍꯥꯛ ꯑꯁꯦ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟ ꯐꯖꯅ ꯈꯪꯂꯕ ꯈꯣꯌꯨꯝ ꯂꯥꯏꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯔꯩ ꯌꯦꯠꯅꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯃꯅ ꯑꯃ ꯉꯥꯡ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯈꯟꯅꯔꯛꯄꯗꯒꯤ ꯃꯪꯒꯤꯖꯥꯎ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯕ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯑꯇꯩ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯋꯥꯀꯨ ꯖꯥꯝꯕꯒꯤ ꯃꯌꯨꯝꯗ ꯆꯠꯅꯈ꯭ꯔꯤ
ꯃꯁꯤꯗꯒꯤꯗꯤ ꯃꯪꯒꯤ ꯖꯥꯎꯅ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏ ꯀꯌꯥꯗ ꯄꯥꯎ ꯄꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯒꯤ ꯃꯁꯥꯗꯣ ꯄꯣꯜꯂꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯟ ꯂꯥꯡꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕꯁꯤꯡ ꯑꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯋꯥꯀꯨ ꯖꯥꯝꯕꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯔꯤ ꯍꯥꯏꯔꯒ ꯆꯪꯒꯗꯕꯅꯣ, ꯀꯔꯤ ꯍꯥꯏꯔꯒ ꯂꯥꯜꯂꯦ ꯍꯥꯏꯖꯒꯅꯤ ꯍꯥꯏꯗꯨꯅ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯉꯔꯪ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯑꯗꯨꯗ ꯋꯥꯀꯨ ꯖꯥꯝꯕꯗꯣ ꯍꯤꯡꯈꯣꯜꯂꯣꯝꯗꯒꯤ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯕꯗꯣ ꯃꯈꯣꯏꯅ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥꯀꯨ ꯖꯥꯝꯕꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯔꯤ꯫ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯂꯦꯞꯂꯔꯕ ꯑꯗꯨꯗ ꯋꯥꯀꯨ ꯖꯥꯝꯕꯅ ꯏꯃꯨꯡꯗ ꯈꯜꯂꯤ, ꯀꯅꯥ ꯀꯅꯥꯅꯣꯅꯦ ꯁꯨꯃꯥꯡꯗ ꯃꯤ ꯂꯥꯡꯕꯒꯨꯝ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯕꯨ ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯤꯔꯥ? ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯁꯥꯍꯨꯝꯗꯤ ꯐꯪꯗꯦꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯋꯥꯀꯨ ꯖꯥꯝꯕ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯋꯥꯀꯨ ꯖꯥꯝꯕꯅ ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯍꯪꯕꯤꯕꯅꯣ? ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯋꯥꯀꯨ ꯖꯥꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯈꯨꯔꯨ ꯂꯩꯇꯥꯅ ꯈꯨꯔꯨꯝꯂꯛꯏ꯫ ꯑꯗꯨꯒ ꯏꯕꯨꯡꯉꯣ, ꯑꯣꯖꯥ ꯑꯃꯥꯏꯕ, ꯑꯩꯈꯣꯏꯁꯤ ꯑꯣꯖꯥꯗ ꯌꯥꯝꯅ ꯂꯥꯟꯖꯈ꯭ꯔꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯟꯈꯤꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯀꯔꯤꯅꯣꯅꯦ ꯂꯥꯛꯄꯤꯔꯤꯕ ꯏꯄꯜꯁꯤꯡꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯑꯩꯗꯤ ꯀꯔꯤꯁꯨ ꯂꯩꯖꯕ ꯃꯤꯑꯣꯏ ꯅꯠꯇꯦ, ꯌꯥꯝꯅꯁꯨ ꯅꯍꯥ ꯑꯉꯥꯡ ꯑꯣꯏꯖꯔꯤ꯫ ꯑꯩꯅ ꯍꯩꯔꯤꯕ ꯃꯍꯩ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯌꯥꯝꯅ ꯍꯩꯕ ꯃꯍꯩ ꯅꯠꯇꯦ꯫ ꯂꯥꯛꯄꯤꯔꯤꯕꯁꯤꯡꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯂꯤꯕꯅꯣ? ꯑꯩꯗꯤ ꯃꯌꯥꯝꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯌꯥꯝꯅ ꯑꯉꯥꯡꯅꯤ꯫ ꯏꯕꯨꯡꯉꯣ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨꯗꯣ꯫ ꯑꯩꯈꯣꯏ ꯑꯁꯤ ꯏꯕꯨꯡꯉꯣꯕꯨ ꯍꯟꯅ ꯍꯟꯅ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕ ꯍꯣꯠꯅꯈꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅꯤ꯫ ꯉꯔꯥꯡꯁꯨ ꯑꯩꯈꯣই ꯃꯌꯥꯝꯅ ꯃꯥꯟꯅꯔꯒ ꯏꯕꯨꯡꯉꯣ ꯑꯣꯖꯥ ꯑꯃꯥꯏꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕ ꯄꯨꯟꯁꯤ ꯄꯤꯈꯝꯅꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯧꯕ꯭ꯔꯨꯒꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯗ ꯆꯠꯇꯨꯅ ꯌꯥꯝꯅ ꯂꯨꯅ ꯍꯩꯅ ꯆꯤꯡꯅꯨꯡ ꯍꯟꯖꯕꯕꯨ ꯅꯦꯛꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯅꯨꯡ ꯍꯟꯖꯕ ꯍꯥꯏꯔꯤꯕ ꯈꯣꯌꯨꯝ ꯑꯗꯨꯁꯨ ꯏꯕꯨꯡꯉꯣ ꯑꯃꯥꯏꯕꯒꯤ ꯅꯈꯨꯠꯇ ꯃꯥꯏꯊꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯗꯨ ꯄꯤꯈꯝꯅꯈ꯭ꯔꯦꯗꯣ꯫ ꯀꯔꯤ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕ ꯂꯩꯈꯤꯗ꯭ꯔꯕ? ꯃꯥꯅꯤ ꯃꯥꯅꯤ ꯏꯕꯨꯡꯉꯣ, ꯂꯨꯋꯥꯡ ꯄꯨꯟꯁꯤꯕ ꯇꯁꯦꯡꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯍꯧꯔꯤꯕꯅꯤ꯫ ꯂꯣꯏꯕꯨ ꯂꯣꯏꯔꯝꯂꯅꯤꯗ꯫ ꯑꯗꯨꯗꯤ ꯂꯥꯛꯄꯤꯔꯤꯕ ꯏꯄꯟꯁꯤꯡ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯂꯒ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯇꯞꯅ ꯏꯪꯅ ꯈꯟꯅꯔꯁꯤ, ꯀꯥꯈꯠꯄꯤꯔꯛꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯄꯔꯦꯡ ꯁꯥꯟꯅ ꯐꯝꯍꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯋꯥꯀꯨ ꯖꯥꯝꯕꯁꯨ ꯃꯐꯝ ꯆꯥꯅ ꯐꯝꯂꯒ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯗ, ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯗꯧꯁꯤ ꯍꯥꯏꯕ? ꯑꯩꯗꯤ ꯑꯉꯥꯡꯅꯤ, ꯃꯌꯥꯝꯅ ꯁꯤ ꯇꯧꯁꯤ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯑꯗꯨꯅ, ꯏꯕꯨꯡꯉꯣ ꯑꯃꯥꯏꯕ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯆꯔꯤꯕꯁꯤ ꯑꯇꯩ ꯀꯔꯤꯃꯒꯤ ꯅꯠꯇꯦ꯫ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯩꯈꯣꯏꯅ ꯍꯩꯔꯤꯕ ꯃꯍꯩ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯃꯍꯨ ꯃꯌꯥꯏ ꯆꯝꯕꯗꯇ ꯅꯠꯇꯅ ꯑꯩꯈꯣꯏꯗ ꯋꯥꯟꯁꯤꯟꯗꯨꯅ ꯆꯥꯕ ꯀꯌꯥ ꯑꯃꯅꯤꯗꯣ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯏꯕꯨꯡꯉꯣꯅ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯏꯄꯜ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯅ ꯈꯟꯕꯤꯔꯨꯔꯒꯅꯨ꯫ ꯏꯄꯜꯁꯤꯡꯅ ꯉꯥꯛꯄꯤꯗ꯭ꯔꯤꯉꯩ ꯑꯩꯅ ꯍꯥꯟꯅ ꯉꯥꯛꯆꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯖꯥ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕ ꯂꯩꯈꯤꯗꯦ ꯇꯥꯕꯗꯨ ꯈꯖꯤꯛꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯃꯪꯒꯤꯖꯥꯎꯗꯤ ꯌꯥꯎꯔꯛꯄ ꯎꯗꯦ꯫ ꯃꯍꯥꯛꯇꯤ ꯀꯔꯤ ꯈꯜꯂꯤꯕ? ꯏꯕꯨꯡꯉꯣ, ꯃꯪꯒꯤꯖꯥꯎꯗꯤ ꯏꯕꯨꯡꯉꯣꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯁꯤꯡꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯂꯧꯁꯤꯡ ꯆꯥꯎꯕ ꯑꯃꯗꯤ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯃꯥꯏꯕ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯈꯖꯤꯛꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯖꯔꯤ ꯏꯄꯟ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯕ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕ ꯂꯩꯈꯤꯗꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯆꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯁꯤꯟ ꯂꯥꯡꯂꯤꯕ꯫ ꯐꯩ, ꯇꯧꯖꯁꯅꯨ꯫ ꯃꯥꯅꯕꯨ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯉꯝꯖꯔꯨꯒꯅꯤ? ꯃꯥꯅ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛ ꯉꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯄꯤꯈꯝꯅꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ, ꯇꯦꯝꯁꯤꯡꯅꯔꯛꯂꯕꯗꯤ, ꯃꯍꯥꯛꯄꯨ ꯁꯣꯏꯅ ꯉꯁꯤ ꯑꯍꯤꯡ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯥꯛꯄꯤꯔꯤꯕ ꯏꯄꯜꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ, ꯑꯩꯈꯣꯏ ꯑꯃꯥꯏꯕ ꯃꯁꯦꯜ ꯑꯁꯨꯝꯅ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯃꯍꯩ ꯊꯥꯖꯤꯟꯅꯗꯨꯅ ꯍꯥꯠꯅꯕꯒꯤ ꯀꯥꯟꯅꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯌꯥꯝꯅ ꯑꯁꯨꯝꯅ ꯃꯥꯡꯖꯧꯅꯅ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯂꯥꯛꯄꯤꯔꯝꯂꯕꯗꯤ
ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯒꯕ ꯏꯕꯨꯡꯉꯣ ꯃꯗꯨꯗ ꯅꯪ ꯊꯣꯏꯅ ꯈꯜꯂꯨꯔꯒꯅꯨꯀꯣ ꯍꯧꯈꯤꯕ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯉꯥꯛꯅꯔꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯏꯕꯨꯡꯉꯣꯗꯒꯤ ꯏꯕꯨꯡꯉꯣꯅ ꯍꯩꯖꯔꯤꯕ ꯈꯔꯗꯣ ꯇꯝꯖꯔꯨꯒꯦ ꯈꯪꯖꯔꯨꯔꯒꯦ ꯏꯕꯨꯡꯉꯣꯒꯤ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯂꯩꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯀꯔꯤꯅꯣꯅꯦ ꯏꯄꯟꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯩꯗꯤ ꯂꯥꯛꯂꯤꯕ ꯏꯄꯟꯁꯤꯡ ꯑꯁꯤꯒꯤ ꯈ꯭ꯋꯥꯏ ꯃꯈꯥꯗ ꯂꯩꯕ ꯑꯉꯥꯡꯅꯤ ꯑꯩꯅ ꯍꯩꯔꯤꯕ ꯑꯁꯤꯗꯒꯤ ꯏꯄꯜ ꯈꯣꯏꯅ ꯍꯦꯟꯅ ꯍꯩꯐꯝ ꯊꯣꯛꯄꯅꯤꯅꯦ ꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯇꯥꯛꯄꯤꯒꯅꯨ ꯏꯕꯨꯡꯉꯣꯒꯤ ꯅꯈꯨꯠꯇ ꯁꯔꯨꯛ 10 ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯩ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯖꯩ ꯃꯔꯝ ꯑꯗꯨꯅꯅꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕꯁꯤ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯃꯥꯏꯕ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯃꯪꯒꯤꯖꯥꯎꯅ ꯁꯤꯟꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯂꯥꯡ ꯑꯗꯨꯗ ꯌꯥꯎꯔꯨꯕꯅꯤ ꯊꯨꯔꯨꯕꯅꯤ ꯃꯈꯣꯏꯅ ꯍꯥꯟꯅꯅ मागी मनाक्ता चत्तुना असुमना ओजा ओइजगे हाइनरुरगा लाइरिक अदुदा यावरिबा पोलम चैरम माही जंत्र पुनमक लोइनमक अइखोइदा तंबा यागने हाइबदो हाना हाइरमलबदी अइखोइसु अदुमना खक तरोइदबनी अदुबु मखोइना अइंगोंदा अइखोइदा हाइबदी इबुंगोबु हातोक्लगा लाइरिक अदो अइखोइना फंगसी हाइनखिबनी मरम अदुना अइखोइबु लाना लमजिंगदिबसे लुवांग पुनसिबा अमदी महाकी ओजा मंगिजावगनी थौदोक्सिंग असि थोख्रबगे तुंगदा अइखोइना वाखल लाक्लदुना इबुंगोदा हाइनरबा मतुंगदा लाइरिक अदो सोदना फंगनी हाइबा खंगजबदगी इबुंगोगे नाक्ता अइखोइ माइबा तंबसी मखा ताना लाक्चरिबनी फरे फरे अदुदी लाक्पिरिबा इपलसिंगसिदा आइना करिगुंबा चांगयेंग अमा तौजबा तारि हाइबा चांगयेंग असि अतै करिमगे नति ओजासिंगना ngasi phawbada amaiba oirakpadagi miyoi kayagi mateng pangkhre amati pap amati puina ani gi marakta karambana hena chatpage haibado amuktang khangdoktaba yadi hairiba saruk tara hairiba lairik asi paage hairabati pap chendaba mina pagadabani pap chenba miri paba yadi adubu mahanga tawjariba pap amati mahanga tawjaruriba puina aduna lepkadoribani pap ne hena yanam lagati मदो लाइक अदु पाबा यारारोय अदुगा आइगे छात्र ओयन लेबसु यारोय करिगुंबा पुइनने हेलमनबा थुलबदी आइगे छात्र सो एहनगनी अदुगा लाइक अदुदा इरिबा लाइरोन तिलोन लेवा मंत्र पुनमक आइना आइगे छात्र ओइगदौरिबा सिंग अदुदा लोइनमक चाइथोक्तुना खंगनगदबनी अदुदी सांगयेंग अदु हौबा यानरब्रो इपन सिंग वफम अदु ताबदा लैदिबा अमाइबा सिंग अदो खरखरदी किनै मरमदी मखोइना तौखिबा फत्तबा सिंग अदुगी मरक्ता मखोइना तौगदोरिबा थबक असि पाप ngaktani aduna mahiri thudunga leiramlaroi haibasi मखोइना खंगजरी मसिदगी ती खंगलबसु खंगला तौदबदी यादे खलदुना होय यारे हाइदुना मयाम अमता मनना खुमी मसिदगी ती वाकु जामबना फरे फरे अदुदी मयाम ngahaktung दैबिरमु असमना हाइरगा ममांगदा खांगाबना तौखिबा अदुगुम पुखमबमा पुथोरक्ली अदुगा पुखम अदुदा लेवा खरा सोंदुना लाक्लिबा अमाइबा सिंग अदुगी मखुर अदो इसिंग अदुदा खुबाक तिंथोक्तुना तपना थमनबा हाइरि असमना हाइरबगी तुंगदा लाक्लिबा अमाइबा सिंग अदुनसु होय होय अइखोइ तौजगे हाइदुना इसिंग अदुदा लुप्पुबोन तमददी इसिंग अदो मई हौना सादुना लेरमली मरम अदुना मखोइना इसिंग अदुदा लुप्पा ngamlaroi हाइरि अदुबु अमाइबा वाकु जामना मसि लुप्पा ngamद्रबदी नखोइ अइगे छात्र ओइबा यारोइ हाइबदगी मखोइ नमदुना लुपनबा होनरि पुखम अदुगी मनुंगदा पात्रिक पारबा सेंजेक अमसु यावरी हाइरिबा सेंजेक असे नखोइना लौखटकदबनी करिगुंबा नखोइना सेंजेक अदु लौखटपा ngamदबा थोक्लबदी नखोइ अइगे छात्र ओइबा यारोइ अदुगा करिगुंबा नखोइना खांग कल्लदुना लौखटचबा थोक्लबदी लौखटलिबा मी अदो अइगे छात्र ओइगनी मसी अइबु ताकपि तंबिरकपा ओजा अमना अइंगोंदा तौखिबा थबक अदुनी अइरि मदो इलाइ लाइना ngamखि मरम अदुना फरे हौजिक्ति अइना लेवा सोंदुना पुथुरकलिबा पुखम मसिके मनुंदि यावरिबा चांदी चटपि सेंजेक असे लौखटलु कनाबु हाना लौखटके हाइबनो अदुमना हाइरकपा अदुता लैरिबा अमाइबा सिंग अदुगी मरक्तगी अमाइबा अमना अदुदी इबुंगो अमाइबा अइ हाना हेक्तम लौखटचरगे कराय कराय सोमदमता पुसलौ इसिंगदो आसमना हाइदुना इसिंगदो मनाक्ता खतंग सिंगसल्ली अदुगा महागना मागिसु हाइजबा लेवाटिवा कया सोंदुना सारबा इसिंग अदो इंथहननबा मागसु लाइरोन कया सोंदुना इसिंग अदुदा लुपसंदुना चांदी मयक अदो लौखटनबा होनरी तौरिबा थबक अदुदी आमाइब सिंग अदुना हानदगी हौना खंगलबा पोसकनी
ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯁꯔꯨꯛ ꯑꯗꯣ ꯀꯗꯥꯏ ꯐꯥꯎꯕ ꯌꯧꯔꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯅꯕ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯂꯥꯛꯂꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯃꯔꯝꯗꯤ ꯃꯈꯣꯏꯁꯨ ꯁꯔꯨꯛ ꯅꯤꯄꯥꯟ ꯍꯩꯅꯔꯕ ꯑꯃꯥꯏꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯗꯒꯤ ꯍꯦꯟꯈꯤꯕ ꯍꯥꯏꯕꯕꯨ ꯋꯥꯀꯨꯖꯥꯝꯕꯅ ꯁꯔꯨꯛ 10 ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯁꯔꯨꯛ 10 ꯍꯩꯈꯤꯕꯗꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯔꯨꯛ 9 ꯍꯩꯔꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅꯗꯤ ꯋꯥꯀꯨꯖꯥꯝꯕꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯈꯪꯂꯕ ꯄꯣꯠꯅꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯛꯂꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅꯁꯨ ꯃꯗꯨꯗꯣ ꯍꯥꯟꯅ ꯈꯪꯂꯕꯅꯤꯅ ꯏꯁꯤꯡ ꯑꯗꯣ ꯁꯥꯍꯟꯗꯅꯅꯕ ꯂꯩꯋꯥ ꯀꯌꯥ ꯃꯈꯨꯠꯇ ꯁꯣꯜꯂꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯂꯤꯕꯅꯤ ꯑꯁꯨꯝꯅ ꯈ꯭ꯋꯥꯏꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯂꯨꯞꯀꯗꯧꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯈꯨꯠꯇ ꯂꯩꯋꯥ ꯁꯣꯜꯂꯕ ꯃꯇꯨꯡ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯁꯤꯜꯂꯨꯕꯗꯗꯤ ꯏꯁꯤꯡ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯪꯈꯤꯗꯨꯅ ꯊꯦꯡꯕ ꯐꯥꯎꯕ ꯉꯝꯗꯕ ꯏꯁꯤꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯀꯨꯖꯥꯝꯕꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯌꯦꯡꯂꯒ ꯅꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯍꯦꯛ ꯍꯥꯏꯗꯣꯛꯂꯨꯕꯗ ꯑꯩꯅ ꯌꯥꯝꯅ ꯁꯥꯎꯒꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩ ꯈꯪꯖꯔꯦ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯃꯐꯝ ꯑꯃꯗ ꯍꯟꯗꯣꯛꯇꯨꯅ ꯐꯝꯃꯤ ꯏꯁꯤꯡ ꯑꯗꯣ ꯊꯦꯡꯂꯨꯕꯒꯤ ꯃꯈꯨꯠ ꯈꯨꯠꯁꯥ ꯈꯔ ꯃꯈꯩꯗꯤ ꯄꯪꯁꯤꯟꯈꯤꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯁꯤꯡꯅꯅꯕ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯃꯅ ꯑꯃꯨꯛ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯇꯧꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯁꯤꯡ ꯑꯗꯣ ꯏꯪꯊꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯀꯁꯨ ꯃꯥꯒꯤ ꯃꯈꯨꯠꯇ ꯂꯩꯔꯣꯟ ꯀꯌꯥ ꯁꯣꯡꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯁꯤꯜꯂꯛꯏ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯎꯒꯨꯝ ꯖꯕꯨꯛ ꯂꯥꯎꯅ ꯂꯨꯞꯁꯤꯜꯂꯨꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯨꯠ ꯑꯗꯣ ꯈꯨꯗꯛꯇ ꯑꯏꯪꯕ ꯕꯔꯞ ꯑꯣꯟꯈꯤꯕꯒꯨꯝ ꯀꯔꯤꯃꯠꯇ ꯄꯥꯏꯕ ꯉꯝꯈꯤꯗ꯭ꯔꯤ ꯀꯔꯛ ꯐꯥꯖꯤꯟꯈꯤꯕꯒꯨꯝ ꯃꯈꯨꯠ ꯑꯗꯣ ꯆꯞ ꯇꯤꯡꯉꯒ ꯂꯩꯊꯣꯛꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯨꯠ ꯑꯗꯣ ꯄꯥꯜꯂꯤ ꯐꯥꯎꯕ ꯈꯪꯗꯕ ꯃꯈꯩ ꯄꯪꯁꯤꯟꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯥꯟꯗꯤ ꯑꯗꯨ ꯂꯧꯈꯠꯄꯗꯤ ꯂꯥꯏꯔꯗꯅ ꯏꯁꯤꯡ ꯑꯗꯨꯗ ꯍꯦꯛ ꯂꯨꯞꯁꯜꯂꯨꯔꯒ ꯊꯥꯡꯒꯠꯂꯛꯂꯒ ꯃꯍꯥꯛꯅ ꯏꯁ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯃꯗ ꯍꯟꯗꯣꯛꯇꯨꯅ ꯑꯃꯨꯛ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯍꯧꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅꯁꯨ ꯃꯊꯪ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯈꯜꯂꯝꯂꯤꯕ ꯑꯗꯨꯒ ꯇꯧꯔꯝꯂꯤꯕ ꯑꯗꯨꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯥꯏꯑꯣꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯈꯣꯏꯅ ꯈꯜꯂꯨꯕꯅ ꯀꯔꯤꯒꯨꯝꯕ ꯏꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯨꯞꯁꯟꯕ ꯃꯇꯝꯗ ꯏꯁꯤꯡ ꯑꯗꯣ ꯃꯩ ꯍꯧꯗꯨꯅ ꯁꯥꯔꯝꯒꯗꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯣꯜꯂꯤꯕ ꯑꯗꯨꯗꯤ ꯃꯈꯨꯠ ꯑꯗꯨꯅ ꯎꯟꯒꯨꯝꯅ ꯏꯪꯅꯅꯕ ꯁꯣꯜꯂꯤꯕ ꯂꯩꯋꯥꯅꯤ ꯃꯗꯨꯒ ꯏꯪꯂꯕꯗꯤ ꯑꯁꯥꯕ ꯏꯁꯤꯡ ꯑꯗꯨꯒ ꯄꯥꯟꯅꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯉꯝꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯨꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯁꯣꯝꯗ ꯋꯥꯀꯨꯖꯥꯝꯕꯅ ꯇꯧꯈꯤꯕ ꯑꯗꯨꯗꯤ ꯏꯁꯤꯡ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯪꯊꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯦꯔꯥꯟꯅꯅ ꯂꯩꯋꯥ ꯁꯣꯟꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅꯁꯨ ꯃꯈꯨꯠ ꯑꯗꯣ ꯏꯪꯊꯍꯟꯈꯤꯕꯒ ꯏꯁꯤꯡ ꯑꯗꯨꯅꯒ ꯀꯥ ꯍꯦꯟꯅ ꯏꯪꯍꯜꯂꯝꯕꯒ ꯃꯈꯣꯏꯅ ꯊꯦꯡꯂꯨꯕ ꯑꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯪꯕ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯀꯅꯥꯃꯠꯇ ꯂꯨꯞꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯋꯥꯀꯨꯖꯥꯝꯕꯅ ꯅꯈꯣꯏ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯃꯠꯇ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝꯁꯨ ꯌꯨꯝꯗ ꯍꯟꯕꯤꯔꯣ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯇꯝꯖꯕ ꯉꯝꯂꯔꯣꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯛꯂꯤꯕ ꯑꯃꯥꯏꯕ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯔꯛꯏ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯕꯅꯤ ꯀꯔꯤꯁꯨ ꯈꯪꯗꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯌꯥꯗ ꯂꯥꯟꯕ ꯊꯕꯛ ꯇꯧꯔꯨꯔꯤꯕ ꯏꯃꯪ ꯏꯈꯨꯠꯅ ꯂꯥꯟꯕ ꯐꯪꯅꯔꯕ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯏꯆꯪ ꯊꯧꯔꯨꯔꯤꯕꯅꯣꯅꯦ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯍꯟꯅ ꯃꯥꯏꯊꯤꯔꯦ ꯑꯉꯥꯡ ꯑꯁꯤꯅꯁꯨ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯀꯅꯥꯅꯕꯨ ꯉꯥꯛꯅꯤꯡꯒꯗꯧꯔꯤꯕꯅꯣ ꯑꯉꯥꯡ ꯑꯁꯤꯒꯤꯅꯤ ꯍꯥꯏꯕꯗ ꯂꯩꯖꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯇꯦꯝꯁꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯀꯌꯥꯔꯛꯅꯤ ꯍꯣꯠꯅꯈꯤꯕ ꯑꯗꯨꯅꯗꯤ ꯑꯩꯕꯨ ꯊꯋꯥꯏ ꯂꯧꯒꯦ ꯇꯧꯔꯝꯕ ꯃꯤꯁꯛ ꯑꯃꯅ ꯂꯥꯜꯂꯦ ꯉꯥꯛꯄꯤꯌꯨ ꯃꯥꯕꯨ ꯊꯋꯥꯏ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯉꯥꯛꯊꯣꯛꯈꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨ ꯇꯝꯕꯤꯌꯨ ꯍꯥꯏꯖꯕꯗ ꯀꯅꯥꯅꯅꯣꯅꯦ ꯇꯝꯕꯤꯒꯗꯧꯔꯤꯕꯁꯤꯕꯨ ꯃꯁꯤꯗ ꯆꯠꯂꯨꯔꯤꯕ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯂꯥꯜꯂꯕꯅꯤ ꯑꯩꯗꯤ ꯏꯀꯥꯏꯕꯁꯤ ꯄꯨꯗꯨꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯑꯗꯨꯒ ꯑꯩꯁꯨ ꯉꯁꯤꯗꯒꯤꯗꯤ ꯑꯐꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯀꯠꯊꯣꯛꯂꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯔꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯋꯥꯀꯨꯖꯥꯝꯕꯗ ꯍꯟꯅ ꯊꯥꯒꯠꯂꯝꯂꯕ ꯃꯇꯨꯡꯗ ꯃꯇꯝ ꯆꯨꯞꯄꯗ ꯅꯍꯥꯛꯅ ꯑꯃꯥꯏꯕ ꯈꯨꯗꯤꯡꯃꯛꯄꯨ ꯉꯝꯗꯨꯅ ꯂꯩꯕ ꯑꯣꯏꯌꯨ ꯑꯗꯨꯒ ꯅꯍꯥꯛꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯀꯤ ꯃꯍꯩꯗꯤ ꯑꯐꯕ ꯐꯣꯜ ꯑꯣꯏꯅ ꯐꯪꯁꯅꯨ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯖꯔꯤꯕ ꯃꯍꯩ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯐꯠꯇꯕ ꯍꯤꯔꯝꯗꯗꯤ ꯈꯛ ꯁꯤꯖꯤꯟꯅꯔꯨꯒꯅꯨꯀꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯊꯪ ꯑꯁꯨꯝ ꯆꯠꯅꯈꯤꯕ ꯑꯗꯨꯗ ꯏꯀꯣꯟ ꯀꯣꯟꯕ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯆꯠꯂꯝꯗꯦ ꯑꯃꯥꯏꯕ ꯋꯥꯀꯨꯖꯥꯝꯕꯗ ꯃꯍꯥꯛꯄꯨ ꯃꯍꯩ ꯇꯝꯕꯤꯅꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯉꯪꯕ ꯂꯦꯞꯇ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯀꯨꯖꯥꯝꯕꯅ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯈꯤꯔꯦ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯁꯟꯗꯨꯅ ꯆꯥꯟꯗꯤ ꯑꯗꯨ ꯈꯨꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏꯕ ꯇꯝꯕꯤꯔꯣꯏ ꯍꯥꯏꯗꯅ
masida wa makha asum tathariba sibu ipan gi sibu kari pambiribano wafam adu tabada amaiba aduna ibungo ai gi si tangai bak phadana mahi du yamna haijaningi maram adunani maduna tapa atupa sangyeng amaga aingonda tawbiro kariguma sangyeng aduda maithirabadi ai wa makha amuk anna tararoi adumak yumda chachakhragi sangyeng amatanga tawbido wafam adu tabada wakhu jamba munna ngehak wakal khalli mi amana mahai tamjage haiduna hanna hairabada asuk napal sawduna leithokpa haibase afabadi oiroi haibase mahakna mabukningda khanjari asomna ngehak khallabage tungda waku jaman hairi phare ipal na haikibagi matungina aihakna ipalda kariguma sanging amaga amuk tawragi aduga changing asida mai pakrabadi ipal na haibiriba do aisu yajaragi aina haijariba mahai punamak akhakpa leitana ipal tamthok jagani aduga mahai sing ase ipal na niyom sumna afaba hiramda sijinnabi garido aduga karigumba nasana nasuna tawjagaduriba changing asida ipal na mai pakba ngambidrabadi ai warobi gano asumna haram laga waku jamba imungda sangkhri aduga mahakna karino khangdaba amuba matumba maputhorakle hairiba matumba se mahakna haujik ising hapna thamliba pukham madugi mayaida tapna thami ladumuk chawba amuba matumba do ising adugi manungda koichen chenduna leiri matamatu do waku jamana ipan amaiba su saruk nipan haibirabani do aduna ising manungda koichen cheliba ladumuk chawraba amuba matum masi phabi ganido aduga masi pharba matungda sidal lejariba khujaya sigi manungda hapiyu aduga ising asi matam ki matungina honglakani maramaduna matu ipanna thingabi batabani aduga karigumba amuba matum maduna kaijingai gi manungda tawbigadido kaibana handuna ising asigi manung achida amuba matum masina tinkhiba thoklabadi maduda matam loirabani phare ibungo nangna harba khudimak ai tawrage phare mase ai haujimak tawba yarabro hoi ipan yare tawbiro asapna hairakpadagi ahal oiraba amaiba aduna mahakisu haijaba lewa mantra kaya sijinaduna bukham madugi manungda ising aduga makut aduna humjinduna amuba matum mado lokhut anaba honari adubu yamna ngakliba amana amaiba aduna ising adugi manungda makut aduna hek humjillubaga mahakki makut ado asuki matik pikraba makut ama onthori aduga isinggi mathak thamuta lariba makut aduna sumnagi mahakki asenga makut ama oina adumak leiri madu ubada amaiba aduna khalli is kayada haikraba amaiba noni masigumba mahi asi aina haijarabadi kayada laibak phagadaba adubo ai giso haijaba lewa kaya sonduna khut ase sautho andaba yadi adudadi kari sonsige asamna amaiba aduna khallaga makut adu lewa soli adubu kari mata kanaba leiramdi masidagi ngahak leraga makut adu hanagumna amuk chauthori asomna makut adu amuk chauthok amuk piksan tauba amadi mana koithi thiriba amuba ladumuk chauba amuba posak adusu khangpik amuk piksan khangchaw amuk chauthok khangpa amuk pasan tauduna koichen chenba aduda amaiba aduna pharna ba honabada ngamlamdi phana kuina honarabasu karimata upai leramdi masidagiti amaiba to hena sawgalakle masidagiti mahana makut ani changduna humduna pharna ba honarabasu upai sunglai leramdi asomna phana koina honarabagi tungda haujikti amuba do mai chatuna kaikhri aduga hojik dairiba pukham madugi manungda leiriba ising adugi marakta mahak tinkhri madudagiti ising adugi machu adusu musin mukhri matamaduda amaiba do makut adu isingdagi tapna lokhali aduga mora aduda tapna phamtharaga makuk adu nonthaduna wakhal nungaitana phami makut adudagi su amuba machum do tap tari amuba machum matuna laimai de hek tabaga laimai ado khrak kang masidagi amaiba aduna waku jambada yengaklaga ibungo haujikti aihak nangi aroiba changinga sidasu maithiredo phare ai iyumdadi hankragi adubu ibungo nahana tawriba asi matau karma tawribano masi matangdi aingonda takthokpiu mahaya se lauraduna ai aduma hanjakragi wafam adu tabada waku jambana noklaga ipanna aigi ifamdagi lewa mantra sing ado tamlaba matungda afaba hiramda kaidonungda sijinaroi maramadunani
ꯑꯃꯨꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯐꯥꯕ ꯉꯝꯗ꯭ꯔꯤꯕꯗꯨ ꯀꯔꯤꯒꯨꯝꯕ ꯏꯄꯟꯒꯤ ꯋꯥꯈꯜꯅ ꯑꯐꯕ ꯊꯕꯛꯇ ꯑꯩꯅ ꯇꯝꯂꯤꯕ ꯃꯍꯩ ꯈꯨꯗꯤꯡꯃꯛ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯃꯗꯤ ꯁꯤꯖꯤꯟꯅꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯃꯨꯕ ꯑꯗꯨ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯐꯥꯒꯅꯤ ꯐꯔꯦ ꯏꯄꯟꯅ ꯌꯥꯝꯅ ꯍꯥꯏꯅꯤꯡꯂꯕꯅꯤꯅ ꯑꯃꯨꯕ ꯄꯣꯠꯁꯛ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯐꯥꯒꯅꯤ ꯑꯃꯗꯤ ꯃꯗꯣ ꯀꯔꯝꯅ ꯁꯦꯝꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯂꯥꯏꯔꯣꯟ ꯄꯨꯝꯅꯃꯛ ꯑꯩꯅ ꯇꯥꯛꯆꯔꯒꯦ ꯑꯗꯨꯕꯨ ꯃꯁꯦ ꯑꯐꯕ ꯃꯔꯝꯗ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯈꯜꯂꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯍꯩꯈ꯭ꯔꯕ ꯃꯍꯩ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯍꯩ ꯑꯗꯣ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯀꯥꯎꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯈꯛꯇ ꯈꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯥꯛꯂꯤꯕ ꯃꯍꯩ ꯑꯁꯤꯗꯤ ꯑꯩꯍꯥꯛꯅ ꯍꯥꯟꯅ ꯈꯪꯈ꯭ꯔꯕ ꯃꯍꯩꯅꯤ ꯑꯗꯨꯒ ꯑꯩꯅ ꯀꯥꯎꯈꯤꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅꯤ ꯏꯄꯟ ꯃꯍꯩ ꯑꯁꯤꯗꯤ ꯏꯄꯟꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝ ꯃꯥꯡꯂꯛꯀꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯏꯄꯟꯅ ꯍꯩꯖꯔꯤꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯑꯁꯨꯝ ꯃꯃꯤ ꯁꯥꯝꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯄꯟꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯩ ꯑꯁꯦ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯕꯤꯒꯗꯕꯅꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯔꯛꯂꯕ ꯃꯇꯝꯗ ꯀꯥꯎꯈꯤꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯃꯊꯪ ꯉꯝꯖꯔꯛꯇꯨꯅ ꯑꯩꯅ ꯉꯁꯤ ꯍꯩꯔꯤꯕ ꯑꯁꯤꯒꯨꯝꯅ ꯍꯩꯔꯛꯀꯗꯧꯔꯤꯕꯅꯤ ꯏꯄꯟ ꯐꯔꯦ ꯏꯄꯟ ꯑꯗꯨꯗꯤ ꯌꯨꯝ ꯂꯥꯞꯄꯝꯒꯅꯤ ꯍꯟꯅꯅꯕ ꯇꯧꯕꯤꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯑꯍꯜ ꯑꯗꯣ ꯍꯧꯒꯠꯇꯨꯅ ꯇꯞꯅ ꯃꯥꯡꯒꯣꯜꯂꯝꯗꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯀꯨꯝꯊꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯋꯥꯀꯨ ꯖꯥꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯅꯪ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯃꯪꯒꯤꯖꯥꯎꯗꯣ ꯅꯪꯒꯤ ꯅꯊꯛꯇ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯃꯛꯀꯅꯤ ꯐꯔꯦ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯣ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯀꯨ ꯖꯥꯝꯕꯅ ꯈꯜꯂꯤ ꯃꯪꯒꯤꯖꯥꯎ ꯑꯩꯒꯤ ꯑꯣꯖꯥ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯒꯤ ꯑꯣꯖꯥ ꯃꯪꯒꯤꯖꯥꯎ ꯅꯪꯁꯨ ꯅꯪꯒꯤ ꯁꯥꯇ꯭ꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯅꯤꯡꯂꯤꯕ ꯑꯣꯏꯔꯦ ꯐꯩ ꯈꯪꯒꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯋꯥꯀꯨ ꯖꯥꯝꯕ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯀꯨ ꯖꯥꯝꯕꯒꯤ ꯃꯔꯨꯞ ꯀꯣꯏꯖꯤ ꯈꯦꯝꯕꯗꯣ ꯂꯥꯛꯏ ꯑꯗꯨꯒ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯋꯥꯀꯨ ꯖꯥꯝꯕꯗ ꯏꯇꯥꯎ ꯑꯃꯥꯏꯕꯁꯤꯡꯗꯨ ꯂꯥꯛꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯝꯂꯦ ꯍꯥꯏꯕꯁꯤꯕꯨ ꯑꯆꯨꯝꯕꯔꯅꯦ ꯏꯇꯥꯎꯗꯤ ꯃꯗꯨ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕ ꯑꯩꯅ ꯉꯁꯥꯏ ꯂꯝꯕꯤꯗ ꯑꯃꯥꯏꯕ ꯈꯔ ꯊꯦꯡꯅꯩ ꯑꯗꯨꯗ ꯑꯩꯅ ꯆꯤꯡꯅꯔꯗꯨꯅ ꯑꯣꯖꯥ ꯑꯃꯥꯏꯕꯁꯤꯡ ꯀꯗꯣꯝꯗ ꯂꯦꯡꯕꯤꯔꯨꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯃꯈꯣꯏꯅꯁꯨ ꯑꯩ ꯍꯦꯛ ꯎꯕꯗ ꯑꯗꯨꯃꯛ ꯈꯪꯉꯤ ꯑꯗꯨꯅ ꯏꯇꯥꯎꯗ ꯑꯩꯈꯣꯏ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯂꯕꯅꯤꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯆꯨꯝꯕ ꯖꯥꯠꯂ ꯍꯥꯏꯗꯨꯅ ꯑꯩ ꯍꯪꯕ ꯂꯥꯛꯆꯔꯤꯕꯅꯤ ꯃꯥꯅꯤ ꯏꯇꯥꯎ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯝꯂꯦ ꯑꯗꯨꯕꯨ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯒꯤ ꯑꯣꯖꯥ ꯃꯪꯒꯤꯖꯥꯎꯗꯤ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯕꯒꯤ ꯃꯍꯨꯠꯇ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔ ꯄꯤꯈꯝꯅꯍꯟꯈꯤꯕꯒꯤꯗꯃꯛ ꯑꯩꯕꯨꯁꯨ ꯃꯍꯥꯛꯅ ꯖꯥꯏꯕꯤ ꯂꯧꯅꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤ ꯏꯇꯥꯎ ꯑꯗꯨꯅ ꯉꯁꯤ ꯑꯍꯤꯡꯁꯨ ꯃꯍꯥꯛꯄꯨ ꯑꯩꯅ ꯁꯣꯏꯗꯅ ꯖꯥꯏꯕꯤ ꯂꯧꯒꯗꯧꯔꯤꯕꯅꯤ ꯏꯇꯥꯎ ꯑꯩꯗꯤ ꯇꯧꯅꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣꯏꯔꯦ ꯏꯇꯥꯎ ꯂꯣꯏꯔꯣꯏ ꯃꯪꯒꯤꯖꯥꯎ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯗꯣ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯂꯥꯜ ꯂꯣꯏꯔꯣꯏ ꯐꯔꯦ ꯏꯇꯥꯎ ꯌꯨꯝꯗ ꯍꯟꯕꯤꯔꯣ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯃꯪꯒꯤꯖꯥꯎꯒꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯒꯅꯤ ꯃꯗꯣ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯤ ꯏꯇꯥꯎ ꯑꯩꯁꯨ ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯜꯂꯔꯣꯏ ꯏꯇꯥꯎꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛ ꯑꯩꯁꯨ ꯏꯇꯥꯎꯒꯤ ꯅꯥꯛꯇ ꯂꯩꯔꯒꯦ ꯏꯇꯥꯎ ꯃꯗꯨꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯀꯔꯤꯒꯤꯗꯃꯛꯇ ꯌꯥꯔꯣꯏꯗꯣꯏꯅꯣ ꯏꯇꯥꯎ ꯑꯩꯁꯨ ꯏꯇꯥꯎꯒꯤꯗꯃꯛꯇ ꯂꯦꯞꯂꯤꯕꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯉꯪꯗꯨꯅ ꯑꯃꯗꯤ ꯂꯥꯎꯗꯨꯅ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯍꯧꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯏꯇꯥꯎ ꯍꯧꯔꯛꯂꯤꯕꯁꯤ ꯑꯃꯗꯨ ꯃꯥꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯃꯇꯝ ꯑꯗꯨꯗ ꯋꯥꯀꯨ ꯖꯥꯝꯕꯅ ꯏꯇꯥꯎ ꯃꯗꯣ ꯀꯔꯤꯃꯠꯇ ꯈꯜꯂꯨꯒꯅꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯎ ꯍꯧꯖꯤꯛ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯃꯪꯒꯤꯖꯥꯎꯅ ꯁꯥꯎꯕ ꯍꯦꯟꯃꯟꯗꯨꯅ ꯈꯣꯌꯨꯝ ꯂꯥꯏ ꯑꯃ ꯁꯣꯏꯗꯅ ꯊꯥꯔꯛꯈꯤꯒꯅꯤ ꯍꯥꯏꯔꯤꯕ ꯈꯣꯌꯨꯝ ꯂꯥꯏ ꯑꯗꯨꯗꯤ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯁꯦꯝꯂꯕ ꯑꯗꯨꯒꯨꯝꯂꯕ ꯈꯣꯌꯨꯝ ꯂꯥꯏꯅꯤ ꯍꯥꯏꯔꯤꯕ ꯈꯣꯌꯨꯝ ꯂꯥꯏ ꯑꯗꯨꯕꯨ ꯏꯕꯥꯅꯤꯅ ꯃꯥꯏꯊꯤꯕ ꯄꯤꯔꯕꯗꯤ ꯃꯪꯒꯤꯖꯥꯎ ꯈꯨꯗꯛꯇ ꯁꯤꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯇꯥꯎ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯔꯕ ꯃꯪꯒꯤꯖꯥꯎꯅ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠ ꯅꯩꯔꯕ ꯑꯃꯗꯤ ꯀꯤꯍꯜꯂꯕꯁꯤ ꯐꯥꯎꯕꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯏ ꯃꯔꯝ ꯑꯗꯨꯅ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯀꯨ ꯖꯥꯝꯕꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯄꯣꯟꯊꯥ ꯑꯣꯏꯅ ꯊꯝꯗꯨꯅ ꯈꯣꯌꯨꯝ ꯂꯥꯏ ꯑꯃ ꯀꯧꯊꯣꯛꯂꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯂꯥꯏ ꯑꯗꯨꯅ ꯄꯥꯝꯕ ꯊꯋꯥꯏ ꯑꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯅꯪꯅꯕꯨ ꯄꯥꯝꯂꯕꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯁꯨ ꯀꯠꯊꯣꯛꯀꯅꯤ ꯑꯗꯨꯅ
ꯋꯥꯀꯨꯖꯥꯝꯕꯕꯨ ꯁꯣꯏꯗꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯍꯥꯠꯂꯨꯔꯣ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯉꯝꯂꯕꯗꯤ ꯑꯩꯅ ꯅꯪꯅ ꯄꯥꯝꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯄꯥꯝꯂꯕꯁꯨ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯣ ꯄꯣꯟꯊꯥ ꯑꯣꯏꯅ ꯃꯍꯥꯛꯅ ꯀꯧꯊꯣꯛꯂꯤꯕ ꯂꯥꯏ ꯑꯗꯨꯗ ꯊꯥꯅꯔꯤ ꯑꯁꯨꯝꯅ ꯂꯥꯏꯃꯨ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯁꯛ ꯄꯔꯩ ꯊꯝꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯈꯨꯌꯝ ꯂꯥꯏ ꯑꯗꯣ ꯃꯪꯒꯤꯖꯥꯎꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯋꯥꯀꯨꯖꯥꯝꯕꯕꯨ ꯍꯥꯠꯅꯅꯕ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯋꯥꯀꯨꯖꯥꯝꯕꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯗꯨꯅ ꯋꯥꯀꯨꯖꯥꯝꯕꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯀꯤꯍꯟ ꯈꯪꯍꯟꯕ ꯑꯃꯗꯤ ꯇꯥꯍꯩꯗ꯭ꯔꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯍꯟꯂꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯀꯨꯖꯥꯝꯕꯅ ꯈꯜꯂꯤ ꯂꯥꯛꯂꯦ ꯏꯇꯥꯎ ꯃꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯪꯒꯤꯖꯥꯎꯒ ꯋꯥꯁꯛ ꯄꯔꯩ ꯊꯝꯅꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏꯃꯨꯅꯤ ꯐꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯂꯥꯏꯃꯨ ꯑꯁꯤꯅ ꯐꯪꯈ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯑꯩꯕꯨ ꯍꯥꯠꯄꯒꯤ ꯃꯃꯜꯅ ꯃꯪꯒꯤꯖꯥꯎꯕꯨ ꯄꯨꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯏꯇꯥꯎ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯒꯅꯤ ꯏꯇꯥꯎ ꯀꯔꯤꯃꯠꯇ ꯋꯥꯔꯨꯅꯨ ꯑꯩꯒꯤ ꯏꯁꯛ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯏꯁꯛ ꯑꯃ ꯑꯩꯅ ꯊꯣꯛꯍꯟꯗꯨꯅ ꯂꯥꯛꯂꯤꯕ ꯂꯥꯏꯃꯨ ꯑꯁꯤꯕꯨ ꯑꯄꯪꯕ ꯁꯤꯒꯗꯧꯔꯤꯕꯅꯤ ꯏꯇꯥꯎ ꯑꯗꯨꯒ ꯃꯪꯒꯤꯖꯥꯎꯕꯨ ꯄꯨꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯋꯥꯀꯨꯖꯥꯝꯕꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯑꯗꯣ ꯑꯃꯨꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯣꯏꯖꯤ ꯈꯦꯝꯕ ꯄꯨꯡꯉꯛꯉꯛꯏ ꯏꯇꯥꯎ ꯀꯩꯗꯧꯔꯦ ꯄꯔꯞ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒ ꯄꯔꯞ ꯑꯃꯨꯛ ꯆꯪꯉꯛꯂꯕꯗꯤ ꯏꯇꯥꯎ ꯀꯔꯤꯃꯠꯇ ꯇꯧꯔꯔꯣꯏ ꯏꯕꯥꯅꯤ ꯅꯨꯡꯉꯥꯏꯅ ꯇꯨꯡꯗꯨꯅ ꯂꯩꯊꯣꯛꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇꯤ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯗꯨꯅ ꯃꯕꯥꯅꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯑꯗꯨꯕꯨ ꯀꯣꯏꯖꯤ ꯈꯦꯝꯕꯗꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯃꯍꯥꯛꯇꯤ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯏꯇꯥꯎ ꯑꯩꯕꯨ ꯑꯃꯨꯛꯀꯗꯤ ꯋꯥꯈꯜ ꯇꯥꯍꯜꯂꯨ ꯀꯩꯗꯧꯔꯕꯒꯦ ꯏꯇꯥꯎ ꯃꯄꯥꯟꯗ ꯑꯩꯒ ꯁꯛ ꯆꯞ ꯃꯥꯟꯅꯕ ꯁꯛꯇꯝ ꯑꯃ ꯑꯩꯍꯥꯛꯅ ꯊꯝꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯁꯛꯇꯝ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯪꯒꯤꯖꯥꯎ ꯃꯊꯛꯂꯤꯕ ꯂꯥꯏ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯔꯤ ꯑꯗꯨꯕꯨ ꯀꯨꯏꯔꯔꯣꯏ ꯑꯩꯒꯤ ꯁꯛꯇꯝ ꯑꯗꯣ ꯃꯥꯏꯊꯤꯈ꯭ꯔꯒꯅꯤ ꯃꯪꯒꯤꯖꯥꯎ ꯃꯊꯛꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯉꯝꯅ ꯆꯠꯂꯤ ꯁꯣꯏꯗꯅꯁꯨ ꯉꯝꯒꯅꯤ ꯉꯝꯅꯅꯕꯁꯨ ꯑꯣꯏꯅ ꯁꯤꯜꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯝꯂꯝꯂꯤꯕ ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯅꯠꯇꯦ ꯃꯥꯡꯐꯗ꯭ꯔꯕ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯥꯏꯊꯤꯔꯗꯨꯅ ꯁꯤꯕ ꯁꯥꯔꯒ ꯂꯩꯔꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯁꯥꯗ ꯑꯃꯨꯛ ꯆꯪꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯇꯥꯎ ꯀꯔꯤꯃꯠꯇ ꯃꯗꯨꯗ ꯊꯧꯁꯥꯔꯨꯒꯅꯨ ꯂꯥꯏꯃꯨ ꯑꯗꯨꯅꯗꯤ ꯑꯩꯕꯨ ꯍꯥꯠꯂꯝꯂꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯪꯒꯤꯖꯥꯎꯕꯨ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯒꯗꯕꯅꯤꯅꯦ ꯏꯇꯥꯎ ꯃꯗꯨꯒꯤ ꯃꯍꯩꯗꯨꯗꯤ ꯑꯩꯁꯨ ꯍꯩꯅꯤꯡꯉꯤꯗꯣ ꯃꯗꯨ ꯄꯨꯝꯅꯃꯛ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯁꯣꯏꯗꯅ ꯍꯩꯍꯟꯒꯅꯤ ꯏꯇꯥꯎ ꯐꯔꯦ ꯇꯨꯝꯅꯅꯕ ꯇꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯈ꯭ꯔꯤ ꯁꯣꯝꯗꯅ ꯃꯪꯒꯤꯖꯥꯎ ꯃꯊꯛꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯉꯝꯂꯕ ꯋꯥꯀꯨꯖꯥꯝꯕꯒꯤ ꯃꯃꯤ ꯑꯗꯨꯗ ꯐꯨꯕ ꯌꯥꯕ ꯐꯨꯔꯨꯕꯒꯤ ꯇꯨꯡ ꯃꯈꯣꯏ ꯃꯦꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯪꯒꯤꯖꯥꯎꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯔꯥꯎꯅ ꯂꯥꯛꯄꯗꯨꯗ ꯃꯪꯒꯤꯖꯥꯎꯅ ꯈꯪꯂꯤ ꯍꯧꯖꯤꯛꯇꯤ ꯋꯥꯀꯨꯖꯥꯝꯕꯗꯣ ꯁꯣꯏꯗꯅ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯃꯪꯒꯤꯖꯥꯎꯅ ꯃꯍꯥꯛꯅ ꯀꯧꯔꯨꯕ ꯈꯨꯌꯨꯝ ꯂꯥꯏꯃꯨ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯪꯉꯤ ꯍꯧꯖꯤꯛꯇꯤ ꯋꯥꯀꯨꯖꯥꯝꯕꯗꯣ ꯍꯥꯠꯂꯝꯂꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯥꯠꯂꯝꯂꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯃꯪꯒꯤꯖꯥꯎ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯣ ꯂꯥꯏꯃꯨ ꯑꯗꯨꯗ ꯄꯤꯕ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯏꯃꯨ ꯑꯗꯣ ꯄꯤꯅꯤꯡꯉꯛꯇ꯭ꯔꯤ ꯂꯥꯏꯃꯨ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯄꯤꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯊꯋꯥꯏ ꯑꯃ ꯄꯤꯔꯒꯦ ꯃꯗꯨ ꯅꯍꯥꯛꯅ ꯄꯨꯗꯨꯅ ꯆꯠꯂꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯃꯨ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯒꯠꯂꯛꯂꯤ ꯑꯗꯨꯒ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯍꯥꯛꯄꯨ ꯄꯨꯗꯨꯅ ꯆꯠꯄꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯅꯪꯕꯨ ꯑꯣꯏꯅ ꯄꯨꯒꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯊꯋꯥꯏ ꯑꯃ ꯄꯤꯔꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯤꯗꯃꯛꯇ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯔꯛꯂꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯪꯒꯤꯖꯥꯎꯗ ꯊꯥꯖꯕ ꯃꯥꯡꯍꯟꯕꯒꯤꯗꯃꯛ ꯌꯥꯝꯅ ꯊꯤꯅ ꯑꯣꯠ ꯅꯩꯗꯨꯅ ꯐꯨꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯪꯒꯤꯖꯥꯎ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤꯁꯨ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ ꯃꯪꯒꯤꯖꯥꯎꯅ ꯑꯗꯨꯝꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡ ꯑꯗꯨꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯁꯤꯕꯗꯣ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯀꯅꯥꯝꯇꯅ ꯇꯥꯈꯤꯗ꯭ꯔꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯂꯥꯏ ꯁꯛꯅꯔꯝꯗꯥꯏꯗ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯨꯝꯈꯤꯕꯅ ꯃꯪꯒꯤꯖꯥꯎꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯇꯥꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯇꯥꯈꯤꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯪꯒꯤꯖꯥꯎ ꯂꯥꯏꯃꯨ ꯑꯗꯨꯅ ꯐꯥꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯃꯪꯒꯤꯖꯥꯎ ꯃꯅꯤꯡꯗ ꯂꯥꯏ ꯁꯥꯟꯅꯕꯗ ꯂꯥꯏꯅ ꯅꯝꯗꯨꯅ ꯍꯥꯠꯂꯝꯂꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯋꯥ ꯂꯥꯎꯅꯈꯤ ꯃꯔꯝ ꯑꯗꯨꯅ ꯀꯂꯛ ꯄꯦꯜꯂꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯗꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯋꯥꯀꯨꯖꯥꯝꯕ ꯑꯃꯗꯤ ꯀꯣꯏꯖꯤ ꯈꯦꯝꯕꯁꯨ ꯑꯌꯨꯛ ꯑꯗꯨꯗ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ
ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯃꯥꯏꯕ ꯃꯪꯒꯤꯖꯥꯎ ꯂꯩꯇꯕꯒꯤ ꯄꯥꯎ ꯑꯗꯣ ꯇꯥꯔꯤ ꯃꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯀꯂꯛ ꯄꯤꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯋꯥꯀꯨꯖꯥꯝꯕꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯃꯆꯥꯁꯤꯡꯕꯨ ꯀꯧꯁꯤꯟꯗꯨꯅ ꯂꯩꯃꯤꯟꯅꯈ꯭ꯔꯤ ꯑꯗꯨꯒ ꯀꯣꯏꯖꯤ ꯈꯦꯝꯕꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯗꯦꯕꯤꯀꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯀꯧꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯋꯥꯀꯨꯖꯥꯝꯕ ꯑꯃꯗꯤ ꯀꯣꯏꯖꯤ ꯈꯦꯝꯕ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯆꯥꯎꯕ ꯁꯥꯔꯦꯞ ꯐꯥꯔꯤ ꯃꯁꯤꯗꯒꯤꯗꯤ ꯋꯥꯀꯨꯖꯥꯝꯕꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯀꯣꯏꯖꯤ ꯈꯦꯝꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯖꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯋꯥꯀꯨꯖꯥꯝꯕꯒꯤꯗꯃꯛꯇ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯃꯃꯧ ꯑꯣꯏꯅꯅꯕ ꯄꯤꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯥꯏꯅꯗꯅ ꯅꯨꯡꯉꯥꯏ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯠꯊꯖꯔꯛꯂꯤꯕ ꯆꯤꯡꯅꯨꯡꯒꯤ ꯂꯥꯏꯁꯥꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ